Assalamualaikum warahmatullahi wabarakatuh. Nusira bisna nausing ngasigi video asidi aikoi da fatraba Islam na yadraba chatnabi kya leiri hai riba sing ngasigi matang da wafam khara thamjage ngasigi samaj asida miyoi kya kya na anaw chatnabi kya kya puthorak leba harau kumhai kya kya puthorak leba parman oina Father's Day, Mother's Day, Children's Day, Teacher Day, Women Day, Birthday, Valentine's Day na chingba chatnabi kya kya celebration kya kya taunari hai ribasing ase Islam da leitaba chatnabi amani adubu Musalman kaya kaya su hai ribasing ase da yamna pamna taunari hai ribasing ase gi lang da thuri Allah ge Nabi Karim sallallahu alaihi wasallam na hiduk birami man tashabbaha biqaumin fahuwa minhum ana gumna to pazati gi metaw tambata raba makhoi so adugi manung da sallabani nusira besna nausing aikoi na koi gi chatnabi nataba dugum laba fatraba thabak kya kya do aikoi gi chatnabi amagum na aikoi na tawbata ragadi aikoi su makoi gi manung da chanki gani ngasi musalman kya kya na aikoi gi musalman singi lairi ba culture asi hundok laga culture asi bu thawoi dana atop mioi singi mitaw tamli masi khwai da gi hena fattaba thabak amani Allah ge nabi habiri min husni islamin mar'i tarkuhu ma la ya'ni Islam da mioi besingi khwaidagi hena phaba pasakti adugum laba fuzul loiba pasak singdagi bekar loiba pasak singdagi ngak na leiriba duni aduna ikoi adugum laba fuzul loiraba kana draba thabak sing adudagi musalman oiba taragadi lamna leifam thui nusira besina nausing Allah tabarak ta'ala na insan mioi besing ase sem labagi matungda insan mioi bagi marakta mari kaya kaya semi kanagum bakhara na mapa oi halli kanagum bakhara na mama oi na simbi kanagum bakhara na machanupa kanagum bakhara na machanupi kanagum bakhara na machi machan mayama na chingba mari kaya kaya Allah na simbi Allah tabarak ta'ala na hai riba mari sing ase sem labagi matungda makhoi sing adu ge akak na hak sing adu su thambiri hai riba hak sing adu musalman singi matakta pangthok patangai fadrabani ngsira besna nausing hai riba anaw bachat nabi sing asidi yahudi sing nasara sing amasung atop jati sing na puthok pachat nabi amani makhoi da mari mata asigi magul leite makhoi di hai riba mari sing ase dekhawa miyam da utna naba oina tawbani adugum laba masa oi besing aduna makhoi gi ahan oi raba mama mapa sing adubu always home da thamjilli mama mapa ge seba tawde nupi thibaga tongan na leithoi mama mapa ge tawfam thokpa hak sing ado pangthokte masa oi besing su balik farak labagi matung da tongan na lehelli makhoi na lainariba mari mata adugi damakta matam kai thokpa ngamde paisa pai na bahot na ringai matamda aduna maram oiraga makhoi sing aduna adugum laba mioi sing adugi tongan ben numit amamam kai thok laga numit adu khakki oina makhoi bo harau han bo oina tawi akak na ba numit amamam thamlaga makhoi sing aduna hai riba numit aduda picture bithak patawi selfie lauraga Facebook Instagram da photo kya kya thagat pana chingba thabak kya kya tawi atopa matam singdana ngauraga awawa maisa khanghal laga thamba ngaktani hai riba sing asidi mayam na khangnaraba ngaktani aina hai basu makhoi sing aduna Father's Day hai na tongan ban numit ama lepi numit aduda mapa oi basingda gift pi amasung seba kaya kaya tawi numit asi hekloi khibagadi mapa bu kawbi khragani adu Islam dharma sidadi nungti numit khudingi Father's Day ni nungti numit khudingi mapa ge numit neba nungti numit khudingi Mother Day ni numit khudingi Children Day ni Women Day ni Teacher Day ni Islam dharma sina mapa oi besingi thak ase yamna wangna thambi kanagum mioi amana mapa bu thina tawraba mahagado jannat haram ni mahaki mathakta Allah ke Nabi Karim sallallahu alaihi wasallam na habirami mapa se jannat ke mayai thangba thong ni nahang na pamlabadi thong adu bu hifazat taw pamdrabadi manghallu hai bagi arthadi kanagum mioi amana mapa sibu luna tawbidraba mapa da thina tawbidraba mapa ge seba tawdraba doi bataragadi mahangna hai ri jannat ke thong adu manghallabani jannat chatlaroiba kanagum mioi amana mapa bu luna tawbiraba mapa na hai bilaba mapa ge seba tawraba mapa ge thang khudimanga na chatbadaraba adoi bataragadi mahangna thong adu ge hifazat tawrabani mahag adu jannat ta chatlagani
Kanagumba miyoy amana mapa oibasing asibu harauhan bataraba mahakna Allahu harauhallabani. Kanagumba miyoy singna mapa asibu sawhallaba mapa sing adubu nungayhandraba adoy bataragadi mahakna Allahu sawhallabani. Nungsira besina nausing kanagumba miyoy amana Allahu sawhan bataraba adoy bataragadi mahaki laifamase kadayda laygani haibadudi aikoina khantaraga yengbiro. Nungsira besina nausing aduna Islam dharma sidadi nongwa numit ama khak natteba nungai hangadauriba mama mapa oibasing adubu nungti numit khudingini mama oibasingi matangda so asimangni haibadi Islam dharma sidadi nungti numit khudingi Mother's Day ni akang na banumit laite mama gi khoya khada jannat lai Islam na mama oibigi haksu yamna chawna thambiri khwaidagi seba tawada matik chabasu mahakpu pokpiriba mama aduni khwaidagi luna tawada matik chabasu mama ni mapadagi mama ni hinna thak wanghalli. Nungsira besina nausing aikoina khangnariba ngaktani mama oibisingna macha adubu tha mapan chupna nokpui aduga angang popage alam ado awaba do nupa aikoina khangloi kayam waramgani haibado. Mama oibisingna ingraba ningthamtada pikliba angangsing aduna yung hanjilakpa matamda mangsilakpa matamdasu phi adubu sindokpiraga mama aduna atotpa mafamda famda hiplaga awaba chithing kaya khanglibani adubu adugumlaba macha oibising aduna makoina nupi thidrabagi matungdadi mama adubu thawoibide mama gi seba tawbide mama adubu lapna thambi aduga akaknaba numit ama thamlaga Mother's Day hairiba numit aduda mama gi seba tawraga mama da picha bethak tawraga karibu kanharugani. Nungsira besina nausing Islam dharma sina adugumlaba mama mapa musalman oidaba atopa jati oiba adu phawba makoigi seba tawnanaba makoida afaba lamchat chatnanaba yathang tawribani. Aidi musalman ni aigi ima ipadi musalman natte aduna makoigi seba tawroidabani haibase Islam na haideba. Islam na takpiri na koigi mushrik oiriba musalman nattaba mama mapa adugi pawba seba tawwaina. Nongmo numit ama Hazrat Asmana Allah ke Nabi Karim sallallahu alaihi wasallam dahang lami ya Rasulullah aigi ma se musalman natte mushrik ni aigi naktalai mahangunda ai seba tawrura mahangunda picha bithak tawrura mahangna lainana ba sinbiura langbirura na Allah ke Nabi dahang lami matamada Allah ke Nabi na tawnana ba afabalam chachat na ba yathang tawge ba. Masida sunate Allah ke Nabi Karim sallallahu alaihi wasallam da mama mapagi matang da hanglakpa matamda Allah ke Nabi na habirki huma jannatu ga wanaruka makoy singado nakoy gi jannat ni amasung jahannam ni nakoy na luna chana tawi batara ba nakoy gi damakta jannat oigani nakoy na tathi tawina taw batara ba nakoy gi damakta jahannam oigani haina Allah ke Nabi na habikri bane ba. Allah tabarak taala nasu ma ke Quran majid ta mama mapa oibasing da afabal thawallon tawna ba yathang tawribani. Nungsira besina nausing Islam dharma sidadi nungti numit khudingi children deni akaknaba numit laite akaknaba numit ama thamlaga mithai khara angang sing aduda yellaga loideba. Allah ke Nabi Karim sallallahu alaihi wasallam na angang sing boluna tawrammi nongmo numit ama Allah ke Nabi Karim sallallahu alaihi wasallam na Hazrat Hasan gi mamaida nungsina suplammi matamaduda manakta sahaba malerami hairiba sahaba aduna heraklami aigi chatarani nongma phawba aina nungsina chupte matamada Allah ke Nabi Karim sallallahu alaihi wasallam na hibirami jo minungsi tawdraban hangna hangun da suminungsi tawbiroi haina Allah ke Nabi na habiki kana gumba man angang singda minungsi tawbidraba adoi batara gadi Allah tabarak taala nasu hairiba miyoy singa da minungsi tawbiroi Allah ke Nabi na topam famda soibiri kana gumba miyoy amana aikoi gi apik pangang singda minungsi tawdraba amasung aikoi gi achawba singi isat tawdraba makoi gi hak khakbidraba makoi ado aikoi gi manungdagi natte hairiba fam asidagi su aikoi na khangba ngammi madude aikoi na angang singi damakta minungsi tawbigadabani angang singbu yamna luna sana tawbigadabani haibasi. Allah ke Nabi Karim sallallahu alaihi wasallam na angang singda luna tawram libase Islam dharma chat liba aikoi gi lamchatni aikoi su tawgadabani masini Islam gi fazaba chatnabi haibado. Islam dharma sidadi nungti numit khuding gi humen deni nupi oibising gi damakta Islam dharma sina thak yamna wangna thambi. Allah ke Nabi Karim sallallahu alaihi wasallam na birami e Allah aina khwaidagi henna ki hallibadi aswan bani gi matang dani
amana yetim amana nupi hairiba sidagi sukhang mangami nupi singi thak yamna wangi haibasi Allah ge nabi na habirami dunya da leiriba pot khuding mag kana ba lawba ya ba sak ngaktani adubo khwaidagi hen na kana ba lawba ya ba sakti nupi ni Islam dharma sina nupi bu thina tawbiba sidagi su thingbiri phuba chaiba mamaida phuba asina chingba thabak khuding maktage Islam dharma sina thingbiri nupi haiba sidi hungdang saru dagi sembani hungdang saru gi mathak thangba saru ase kolli hekta chumthok na bo hotnarabadi tekhigani maram aduna nupi oibising asisu asimangni hekta makhoida tathi tawoina tawgadaba nate kanaba lawge haiba taragadi thema nauraga sijina famthoi Islam dharma asidadi nungti numit khudingi Teachers Day ni ngasi adugum laba miyoi kya kya Teachers Day asigi mingda phattaba thabak kya kya tawriba maru oina musalman singsu hairiba sing asida saruk yari Teachers Day numit adugum laba musalman bitliba ngang kya kya adusu dance tawraga jagoi tawraga isai saklaga kya kya tawhalli mama mapa oiba singna su thingdi mama mapa oiba singna su haraure aigi chadi dance taw bahire isai sak bahire jagoi sa bahire na mama mapa oiba sing aduna su harauri aduna di phatraba tugacharaba thabak kya ikai hangoiba thabak kya kya adu piklengai dagi tambi bataraga hayung sarok laba matungda su adu maina dum taw batabani adubu ngasi gi musalman sing gyan taba ko bulaite ngasi school tamliba ngang kya kya student kya kya makhoi sing aduna Teachers Day numit asida phatraba Islam gi fizol kya kya bukaren na bayaba natraga na dugum laba atopa jati sing gi fizol kya kya setlaga makhoi gi mitau tammi hairiba sing asida ge aikhoi lamna laifam thui nuksira besana sing Islam dharma sina waza singi thak ase adukki matik yamna wangna thammi Allah ge nabi karim sallallahu alaihi wasallam na sahibirami ayase waza oina ustad oina semlaga tharakhibani haina takpi tambina nabagi damakta Allah ge nabi karim sallallahu alaihi wasallam ase sahaba ikram sing adugi damakta de oza neba aduga sahaba ikram sing asina satra neba mawung asigumna khoina khoibu takpiri bo oza singa sisu makhoi singa dugi thak yamna wangna khoina thampam thoi makhoi singa do airiba kaknaba numit asi khaktada makhoi da ijat tawgadaba natteba makhoi da thawgal lon tawgadaba natte makhoi da khodol bigadaba natteba nungti numit khudingi nahak na ngamba khuding makta piba yaieba dunia da ikhoina lakhibagi maram ase mama mapa no helli adubu oza singa sisu hairi basida saruk yamna chawna yauri makhoi singa duna ikhoida takpi tambi bana maram moiraga ikhoina dunia da mai pak pangamlibani amasung mai pak laga akhirat ta suchat nanaba maram amo ehallibani aduna oza singa sigi thaga sisu Islam dharma sina yamna wangna thammi aduna nongmon met ama khakta khaknaba thamlaga makhoi gi thawgalon tawunaba Islam dharma sina yaba pide Islam dharma sida adugum laba mayam bo ibasing adugum laba mache masan oibasing gi haksu Islam dharma sina takpiri Islam dharma sida di nungti numit khudingi brother de ni nungti numit khudingi sister de ni nungti numit khudingi neighbor de ni adugum laba yung thangna bagi haksu Islam dharma sina takbiri kanagum bamiyoy amana adugum laba yung thangna riba miyoy aduda mahaki makhutna makhongna machinna awaba pibataragadi mahak ado mapung phaba moment oidrabani haina Allah ge nabi na suhaibiri bani yumthang naribado Yahudi oi bataraga su mahaki fikar tawgadabani yumthang naribado atopa jati gi mi oi bataraga su mahaki fikar tawgadabani aigi maramdagi hairiba singadada awaba pigadabanatte nusira besna sing Islam dharma sina dugum labi nupi oi besingi haksu yamna chawna thambiri bani kanagum mi oi yamana ma kanagum mi oi yamagi manakta machi natragana manangpi natragana machanupi ahum leire hairiba machi machan masa sing aduda mahangna afabalam chatpi bataraba makhoida luna tawi bataraba makhoi gi tarbiyat makhoi bu takpi tambi bataraba makhoida afabalam chathan bataraba adoi bataragadi mahagado jannat chatkani nuksira besna sing aduna wa maya mahaibagi mathukta de khara hai khriba sida aikhoina khoina gyan tafam thoi aikhoina khoina khangpham thoi aikhoina khoida adugum laba aikhoina khoina bayan kya kya tari bani aikhoina khoina adugum laba nasihat kya tari bani adubo aikhoina khoina amal tawroroi haiba taragadi karigumba amapho kanaroi hairak leba pham sing ase nakonga ma dataraga atopa ma thadok laba utonga ahobada ising haibagum hen bataragadi kana balai roi hairak leba pham sing ase aikhoina amal tawge hairaga sigum laba thabak sing asidagi ngasi haiba numit asidagi lamna leirage haina khangadabani ngasi adugum laba phatraba thabak kya kya ase tawnarakpana maram oiraga miyoi kya kya na birthday pangthokli mapong numit pangthokli
ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕꯁꯤ ꯏꯁꯂꯥꯝꯗ ꯂꯩꯇꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯉꯥꯛꯅ ꯂꯩꯐꯝ ꯊꯣꯛꯏ ꯀꯔꯤ ꯇꯧꯕꯒꯤꯗꯃꯛꯇ ꯃꯄꯣꯛ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯗꯨ ꯁꯨꯝ ꯌꯥꯝꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯅꯤ ꯍꯦꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯁꯤꯔꯝꯗꯥꯏ ꯌꯧꯕꯒꯤꯗꯃꯛꯇꯔ ꯅꯍꯥꯛꯅ ꯍꯔꯥꯎꯒꯗꯧꯔꯤꯕ ꯅꯍꯥꯛꯅ ꯀꯩꯒꯤꯗꯃꯛꯇ ꯑꯅꯧꯕ ꯆꯍꯤꯅꯤ ꯍꯥꯏꯅ ꯅꯍꯥꯛꯅ ꯍꯔꯥꯎ ꯄꯥꯎꯖꯦꯜ ꯀꯌꯥ ꯄꯤꯒꯗꯧꯔꯤꯕ ꯍꯥꯏꯔꯤꯕꯁꯤꯗꯗꯤ ꯅꯍꯥꯛꯀꯤ ꯑꯃꯜꯁꯤꯡ ꯑꯗꯣ ꯇꯧꯍꯧꯗꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯪ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯑꯐꯕ ꯂꯝꯆꯠꯇ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯀꯦꯛ ꯀꯛꯂꯒ ꯑꯗꯨꯒꯨꯝꯂꯕ ꯖꯨꯋꯥꯔꯒꯤ ꯑꯗꯨꯒꯨꯝꯂꯕ ꯒꯨꯅꯥꯒꯤ ꯊꯕꯛ ꯀꯌꯥꯗ ꯂꯨꯞꯂꯒ ꯂꯩꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯧ ꯇꯝꯒꯅꯨ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯒꯤ ꯀꯜꯆꯔ ꯑꯁꯤꯗ ꯑꯋꯥꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯐꯖꯕ ꯀꯜꯆꯔꯅꯤ ꯏꯁꯂꯥꯝ ꯙꯔꯃ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯏꯟꯁꯥꯟ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯦꯟꯒꯗꯕ ꯄꯨꯟꯁꯤ ꯃꯔꯦꯟ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯏꯁꯂꯥꯝ ꯙꯔꯃ ꯑꯁꯤꯅ ꯇꯥꯛꯄꯤꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁꯂꯥꯝ ꯙꯔꯃ ꯑꯁꯤꯅ ꯇꯥꯛꯄꯤꯔꯤꯕ ꯏꯁꯂꯥꯝ ꯙꯔꯃꯅ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗꯒꯤ ꯉꯥꯛꯅ ꯂꯩꯕꯒꯤ ꯄꯥꯡꯒꯜ ꯑꯜꯂꯥꯍꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯋꯥꯈꯤꯔꯨ ꯗꯥꯋꯥꯅ ꯑꯜꯍꯝꯗꯨꯂꯤꯜꯂꯥꯍꯤ ꯔബ്ꯕꯤꯜ ꯑꯥꯂꯃꯤꯟ